Asigi lonaba ahing nongyai matung pung 12:09 nimfurom tarakpa duaida Imphal East District ki Yaingangpokpi Police Station na konba Sanasabi Khul da Kuki khulai paiba singna urang paramade kaune chinglomdagi nongmei kapshillakpadagi attack satharakraba matung ngasi anganba yok pung 5 tarakpa duaida amok kasu nongmei round kya kapshillakra hairi Thaudo asiga mari lainana ngasi Yaingangpokpi da pangthokpa paugi mifam amada thamna pokpi khulдagi oinam Chandravali na hai Haukiba numitara mangani rom asida numit khudingi kuki singna chingthakdagi maitei khul sing tamna maike kyadagi nongmai kapshillakpa laptri maitei khul sing asigi akoibada leiriba chingsang pareng singda kuki singna anoba bankar amadi kem kya sajilaktuna maitei khul singda landana ba khonarakpagi mami chauna dare numit khudingi landarakliba asidagi maitei sing ngakthok pinaba center amadi state laingangna matik chaba cheksin thorang lokhatpasu ude laingangna mideng manana yengbiyu kuki singna nongmai kapshillaklagana mafam asida duty tariba central force singna tumina leishin ba aduga maitei na kud haluragana maitei singda aranba tahanba tobigano kadigumba makhatana maitei khul singda kuki khulai paiba singna tattana nongmai kapshillakliba si lefandrabadi maduda thorakpa afafadagi tekchak pumnamak laingak amadi kuki khulai paiba singna pugadabani haina mahangna makhataki Tang ahumdagi irangi thoklakpadagina aikhoina ngasibau manungjida aikhoina khungang akoibajibu huntoktana nga aga selaga leirakpaje makhoina da akhoida haurakpa ngaktani akhoina makhoida hauruba kasul leite aduna hauji akhoina haijaningbaji mari leinaba leingaktasu haijage kuki ichinnaw singdasu haijage makhatana hek irangje hauraaba masida aikhoigi maitai ichininaw singna haige chengna Aikhoina irang haurakpa matamda masida athingba thamakpaju aroi masida phattaba khudongthiba tholakpa khudingmak aikhoigi mari leinaba sarkarna kuki chinaw singna madugi phattaba daita khudingmak pubigadabani haibaje aikhoigi praja ama oina igra phongtoksari